Sinmi amasung micham miyam gidamakta Leipaksin bathungna chathariba nationwide protest ki manung channa Narendra Modi lengakna puthokliba union budget ki copy sing Manipur Press Club ki man road ta mai Thaduna Manghankhre khongjang aduga mari lenana suri nomliba singi mayokta leiba budget yaningde scheme worker singi mayokta leiba sanjau paiba singi interest ta puthokpa budget yaningde haina kholaw kayasu lauki khongjang aduga mari lenana All India Trade Union Congress AITUC Manipur ki General Secretary L. Sotin Kumar na paumi singda fongdokibada Narendra Modi na Prime Minister oirekiba Englising ani taraga mari dagi anauba economic policy kaya hogdokrakpadagi laipaki economic growth wanghanbada chawraba thaudak maipunariba laumi singni wanari Malem ki laipak singi chawkhat lamjelda thoidok khendokna public sector undertaking singda thadaba senfam budget khudingda Thaduna masa maromdom lepchaba ngamdabagi sijarakpani amadi privatize tawkibadagi thabak fangdaba missing leptana henkalakpani haibada haiman bathokloi kudong chadaba kaya asi thengnarakpadagi Central Trade Union singi protest laipak asi sinbathungna changsilibani amaromda parliament ta puthokiba budget ta awaba nanglaba Manipur gi matangda yaukiba asi lamdam asigi miyamgi laibak thibani haiki Bharat Lengar koi ko budget ase koi ki hada ki parliament se home tamda Bharat ki president na magi presidential speech kodonga matamda Manipur gi hai bo pham koi ba basta se kem to bok pandaba budget se da praja lak kaya gi kodong chibanang yu pusamak se basi kong na bidong kai ba peche jam su yaw da ba adu loirena Bharat ki lekta dair miyam gi itare mayok to bakhan te agi adu loirena chawra middle class mayam gi interest to bo adu loirena koi ki scheme worker singi wafam to pandaba adu loirena Bharat ki chawra corporation maximum 4% ki budget ase koi basi de mai thari